Tongan ba lalong ki kedar ni fuga humdoi laingak ta sangjakhrei popi pambi thaba drug lalon basing lem na tharoi biren laingak ki thoksil khara da pen da ba khara da ge amam ba lambi ama da chalura baso ningba thungda ba ma de waro ba pum namak na thairam laga mainstream da hanbirak lo hingsa na waroishin purak pa yaroi santi gi wari sana si haina Manipur ki chief minister nongthongbam biren na appeal tawkhrei wafam asing asi first MRG banquet hall da pangthokiba lalaw bani fugumdoi khulai thadokuna laingakta surrender tawrakpaga mari leina pangthokiba homecoming ceremony da phongdokibane mahangna makha taraduna pen davadage khulai faiduna lal horiba isilinau singge wakhalon matamaduda maikai sumna lamjing bidam labade manipur asi santi leiba leibak ama soidana oiramgane thenglavasu thengna prime minister Narendra Modi ki thoksil makhada khutta khulai paiduna lal hogduna lamhang na rubai silinau sing ase ngasidi tamna mainstream da halakle chingi lalonglup kaya ama khulai thadokuna mainstream da halakhrei handak nauna belly base UG group amagisu wari sanaba hokhrei athubada waroishin purakpa yabagi phibam da leirei manipuri haiba ikhoi gi phurup ase wakhal sabyungba maril leiba phurup amane matam amage sakti leiba british phauba ikhoi gi thauna lingjel singthana ribane isagi puware isagi yek Irol na chanabi laijaba adugumba ipa ipusingi masasingne aikhoi atenba matam asida ngasigi anoba manipur amagi saktam ama purakpa ngamlibase tarai banate ngasigi manipur saukhat maikaida khongjel yangna sangsilagliba adugumba state amane laibak thibade miyoi khujo kharana aikhoi ge integrity asibu thugainaba sarau kaya thakle tungi mirolbo kangkhul mutkhiba yaba popi pambi kaya chingi lamsingda thaduna naha kaya bo drug ta laichuba sum saraba yumbi amagum ohenna bahona re adubu lainga kasina tumina yengduna lairoi popi tharamba miyoi sing drug lalon ba mata lainga kasina lemna tharoi war on drug campaign asi lanai natte ngasi amadi tungi mirol sing bu drug tagi kalhongna basang silak pa lalama nei sangsilakli ba lalasibo miyoi kharana karem kathaina ba mawongda social media sing da wafam kaya phongdorok liba si lepiyo lainga kasigi war on drug su miyam da lana uhana bahona riba miyoi sing lainga na tumina yengduna lairoi haikhe ngasi sangjarakhraba lalolup sing aduge manungda KYKL gi tarago humdoi PLA RPF ki manga KCPN ge manga KCP PWG ge taraga mathoi Pripak ki ama Pripak Pro ge ani NSN U ge ama amadi atopa lalolup amagi kedar mga punna kedar ni fugo humdoi ne loina na makhoina loina rakhiba khulai sing de pistol taraga humdoi 9mm gun SMG ama XJ series ki ani 12mm ge bore gun ama muzzle loaded gun ama handgun ama grenade taraga taret handheld set mga Kenwood set mapan PEK mapan IED mga ammunition chaniga sumna mapan ne thauram adu de lainga kasigi council of minister amade civil amadi police ki makok thongba official singsu saruk yakhe numit nini gi khongsata imphal da laklamba home minister Amit Shah na project kaya sangadu na miyam da sinaram le numit nini ki khongsata imphal da laklam khiba union home minister Amit Shah na ngarang ayuk manipur laingang na chief minister N Biren gi kendra suwediba haingang gi marjing polo complex da saba fit samga kunithoi wangba marjing polo state su haunabi matungina sangadu na miyam da khusina khrei thauram adu da chief minister N Biren minister L Susindro Elias Yaima Y Kemsan Nemsa Kipgen MP Laisemba Sana Jawbana singba maruiba kaya su saruk yakhe chief minister N Biren na union home minister Amit Shah da polo gi sagol kangjay amade polo masana gi ayak pasaktam khudol tamkhe union home minister masama complex adugi mathak thangba saruk sing chief minister ga punna kakhat minaduna yengki bagal loina na koi bagi saktam sing su midyang takhe madugi tungda Churachandpur da satuna Manipur ge singi district sing da ahan boy na sabat Churachandpur medical college su hongnabi matungi na sanga khe thauram madu da chief minister N Biren amade health minister Dr Sapam Ranjan yauna minister MLA sing su saruk yakhe thauram adugi makha tarak poina moirangi INA complex ta amuk laktuna mafam aduda awang nongpoki waina khwaidage wangba bharat ki machu ahum gi phiral union home minister Amit Shah na singkhatuna paihankhe makha tana moirangi chingkhai lampakta pangthokpa thauram amada saruk yabaga loina na nauna saba project taraga mathoi haunabi matungin na sanga baga loina na nauna sagadaba project tara na urep uyung tamkhe thauram aduda wangang laduna union home minister Amit Shah na hai BJP gi laingak leraba matam asida lamdam asigi miyam ngasi de momon nokpa phangle national highway gi lambi sing tongan balup kaya na thinglamba made tauramba ban blockade ngasi di leitre khulai paiba lalauba singi irang laksin bangamle santi leiba state ama ohin baga loina na saukhat lamjel da khong thangjin bangamle
पुमनमक असि भारत की प्राइम मिनिस्टर नरेंद्र मोदी अमदी स्टेट असि की चीफ मिनिस्टर एन बीरेन मियाम द पीखिबा थाजबा अदु थबक तो अनथोकपनने स्टेट असि की दमक लुपा करोड़ लिसिंग अनिगा चामरी यांखै की अनौबा प्रोजेक्ट सिंग पाइखनबसु थौरांग लैरे लमदम असि की लाइओइख्रबा ब्रिटिश लाइगाक्ता निंग तंबगी लान सोंगनखिबा थौबसिंगदा अयहांगना कोकनोले अथौबसिंग अदुबु इकाई खुमनबा उत्पोइना अंडमान निकोबार गे माउंट हेरी एंड पुल माउंट मणिपुर हाइना ममिंग ओंथोकले हाइबा याउना वाफम कयासु फोंदोखे अमरोमदा नुमित निनी की खोंगसता लाखिबा यूनियन होम मिनिस्टर अमित शाहना मणिपुर इम्फालदा लाक्तुना तोंगान तोंगानबा प्रोजेक्ट कयागे फाउंडेशन स्टोन हुनखिबा मदे सांगाखिबा थौरम मनुंग चन्ना जिरीबामगी यामना मरु ओइरिबा जिरी तिपाई मुक रोड जेटी रोड हाइना खंगनबा लंबी असिसु यूनियन होम मिनिस्टर अमित शाहना फाउंडेशन स्टोन हुनखिबगा इरोइनना जिरीबाम बीजेपी गे कार्यकर्ता सिंह महिला गे लुचिंगबा सिंह अमदी तोंगान तोंगानबा पब्लिक लीडर सिंह याउना जिरीबाम गे इरावत स्टेचू मनाक्ता हराउ नुंगाइबगी थौरम अमदे थागतपगी थौरम अमसु पांगथोखरे अरोइबदा ताबिरिबा पुमनमकपु थागतचरे।